India ki oina hojik phobda khwaidagi naha oiba IS officer hairagadi Ansar Sheikh ki maming panbe yai. Mahangna hairiba position asi yaunana ba lakpagi journey da kai kari thaudang laukibagi haibagi matangda kitang khangminasi. Ansar Sheikh hariba mioi si mahaki chahi kunmathoi subu matamda UPSC da mai pak pangam kibaga loinana India ki oina khwaidagi naha oiba IS officer adugi maming ni Ansar Sheikh haribasi. IS officer sing manung da khwaidagi naha oiba haibidi Sheikh ki maramda amasung mahakna changyeng asida mai pakna bu khotna bata sem sabagi mawong haribasing asi khangjin bada yamna kanagani khalli maroina hagolakliba mayosing interest ta hariba paw semjabani haukiba kumja so lisingani ka taratrukta Ansar Sheikh UPSC ki civil service exam da all India ki oina rank chongum phumatoi phangduna India ki manung khwaidagi hena naha oiba IS officer ama haibudu oibungam kibani ma ki apokpa auto driver oi aduga ma ki apokpina housewife oina leiba mioi lairaba imung background oijragasu ma ki mai pakpa yam singthaningai oi IS officer Ansar Sheikh na leibak asi thawul tawnabagi damakta khurau thangma punamak akanba mangam amaga loinana thengnatana haiba phibam masi yobungam lakkibani haibasi mahaki maikaidagi phongdorli Ansar ki punchi khongchat asi masana mangliba manglal adu mangphauna nabagi damakta changchinba khang makanba mathauda kathokpa amasung ninghanna baleitaba haibasi matik magam sing asi yamna maruoiba masalamani haibasi mahakna phongdoi Ansar na mai pakpagi wari asina leibak asida leiba civil servant oiningba candidate kayagi maphamda lamjing maira ama haibudu oiribani UPSC exam ki damakta sem sariba candidate singna kayabu maithiba pinaba amadi masagi pandam sing adu phangba ngamna bagi damakta Ansar Sheikh ki mathauda punin changba hona bakanba amadi thawgal laiba haibi sing asigi magun sing asi kanana ba inba ngamna ba ikoi puna hona minaba mathau tai ihan han hona ba da UPSC ki changyeng mai pakhiba Ansar Sheikh asi Maharashtra ki Jalna district tagini maha hojik West Bengal da ADM oina posting tari hairi IS Ansar Sheikh ki matungda akhanana matik mangam chen officer tara khaksu sahi yamna nauna sing singthaningai oiba mai pakpasi phangbangam ki India pumbagi oina makhoi gi manungda IS Gaurav Goyal Tina Dabi amasung Sarab Goyal haibani chingmasing asi maming panbi yai thawai yawa candidate singna hek yariba makai matam nganna sem saba hoduna naha oina officer am oiba ngamna bu hotna ba mathau tai IS officer Ansar Sheikh Ahmad su asing thona lingjilasi masai oiba pandam masi phangbu ngamna bagi damakta college tamningai matamdagi yam kanna sem saba horki hairi haibadi yamna nganna sem saba hogodabini haibasi yarabadi college tamningai natraga henna ngan khanna hoba phai UPSC ki syllabus amasung exam gi mong adu munna khangtoklaga madugi pandamda loinana khudong chanana UPSC ki plan 2027 gum foundation course ama saruk yaba phai prelim amasung mains ki oibas UPSC ki syllabus adu ningthina khangtokna ba damakta lairik paba matam ama semduna college gi lairik pana syllabus adu cover to hawgani ma ki mai papa gi journey si yamna nganna na oina college school tamningai matamdagi hotnarakpani haibasi koi khudimana khangnare UPSC ki syllabus amasung exam ki mong adu munna khangdokna bu hotna ba loinena khudong charabadi UPSC plan 2027 gumba foundation course amada saruk yaba pai hagolakliba mairoi singna prelim amasung mains ki oiba UPSC ki syllabus adu ningthina khangdokadabani chunaba lairik paba ki matam am semduna college gi lairik pana syllabus adu cover to ngamna ba hotna ba mathau tai history geography politics amasung economy haiba subject sing asigi basic sing adusu NSERT ki khuthangda mapangal kalhanba mathau tai lisang sina sem saba ngamna bagi damakti yam chakchin bi study rotilam semduna madu soifatna tangai patna mong amada ngang chatkadabani mairo singi oiba punchi da school dagi hona yamna kanna thawai yauna emma thamba hotna bagi tangai patabalai college amasung UPSC animaki lairik chang manana paba aduga akaknaba matam sing thamba mathok tai
ꯀꯔꯤꯒꯨꯝꯕ ꯀꯣꯔꯁ ꯑꯃ ꯌꯥꯎꯕ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯤꯔꯤꯕ ꯀꯔꯤꯀꯨꯂꯝ ꯑꯃꯗꯤ ꯃꯗꯨꯁꯤꯡ ꯍꯥꯏꯕ ꯏꯟꯕ ꯃꯊꯧ ꯇꯥꯏ꯫ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ UPSC ꯁ꯭ꯇꯗꯤꯒꯤ ꯃꯦꯇꯔꯤꯌꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯟꯗꯔꯗ ꯇꯦꯛꯁꯕꯨꯛꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯦꯝ ꯁꯥꯒꯗꯕꯅꯤ꯫ ꯀꯟꯁꯦꯞꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯐꯤꯖꯤꯛꯁ ꯑꯣꯂꯥꯒꯨꯝꯕ ꯑꯣꯟꯂꯥꯏꯟ ꯔꯤꯁꯔꯆꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯖꯤꯟꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯔꯐꯣꯃꯦꯟꯁ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯆꯨꯝꯊꯣꯛꯄ ꯌꯥꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ UPSC ꯃꯦꯟꯁꯀꯤ ꯃꯣꯛ ꯇꯦꯁ ꯑꯃꯁꯨꯡ ꯇꯦꯁ ꯁꯤꯔꯤꯖꯁꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯗꯕꯅꯤ꯫ ꯑꯦꯛꯖꯥꯝꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕ ꯔꯤꯚꯤꯖꯟꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯗꯨꯅ ꯔꯤꯚꯥꯏꯁ ꯇꯧꯕꯁꯨ ꯃꯊꯧ ꯇꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯍꯧꯔꯕ ꯃꯥꯏ ꯄꯥꯛꯄ ꯀꯌꯥꯁꯤꯡꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯉꯥꯏ ꯐꯗꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯗꯨ ꯅꯠꯇꯗꯅ ꯔꯣꯇꯤꯟ ꯅꯥꯏꯗꯅ ꯃꯊꯣꯡ ꯆꯥꯗꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯪꯇꯝ ꯇꯝꯁꯤꯟꯕꯅ ꯑꯁꯤꯒꯨꯝꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯁꯤꯒꯨꯝꯕ ꯄꯣꯖꯤꯁꯟ ꯑꯃ ꯐꯪꯕ ꯍꯥꯏꯕꯗꯨꯗꯤ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯒꯨꯝꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯟꯖꯔꯤꯕ ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯀꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ FB ꯄꯦꯖ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯖꯦꯁꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫